Election Naksinnarakpada COVID ki Wapham Kaonarakpa Manipur Legislative Assembly election mathang chahi gi angan basarukta pangthokadore mikhal asi COVID-19 ki laichat marakta pangthokadori bane laichat manungda pangthokadaba mikhal oibana mipum khuding mipai na badi pokna gane adubu bot ki irang na laksinduna COVID ki laingak na piriba SOPD adumak salak sagane bot loiraba matungda amuk COVID-19 laina laichat asi mayok na gane laivak thibadagi laichat asina haujik phawbada miyoi kaya siri Haujiksu siba madi naba leptre maraksida dukan su pungsing piraga hangle mi punbagi changsu wangkhalakle tilliba pulliba miyamna laingak na piba SOPD kaya ngakpa uday miyamna su COVID laina asi kanasu naningday adubu laina asina narba miyoy amadagi amada launaraktuna laina asi sandorokpagi maram oy masi mipum khuding khange masi khangna kaukthokna badagi laingaki SOP hek ngakte masi laivak thibane laichat asi kaidongai loigadagi haiba kanasu haiba ngamdei laichat asina maram oiduna hiram khudingda mangjaba kaya amasu thokle pumnamak asigi mathakda Manipur Legislative Assembly election ama miya mangda taduna leide election si mamangda ukhiba singda voter oidiba sing chaksa haijana bamadi mi pulak bot khomba chatpa sene adubo hairiba sing asi laichat asigi oinadi laina asi sandorokna ba maram ama oi election da candidate oidiba singide mi mabuk pelhanba darkar oidibanina mi punba sima thingani thajade election mamang amadi matungda COVID-19 patient lehendanaba honaba yamna tangai fade miyamna haisingna section ba ama mathok tai athubada pam thong hangdrabade akan bakhongjang changsilagane Thoubal district ki Yadipok bazar ge Bamon Laika Youth Club Yadipok BYCY ge area da leiriba MS Keramat and Sansai ba oil pam ase tha amarom thong londuna leirakliba se athuba matamda thong hangduna miyamda thau phangandragade akan bakhongjang changsilagani haina BYCY na phongdorokle pammasina July thadage changnai na thong hangkhidaba loina na August tha sidasu ahan ba chayolagi hojik phauba thong londuna leirakpana maruina lawmi sing amasung emergency tawriba miyamda yamna chawna awaba madi khudong chadaba mayok na hale amadi masige nakalda miyoi kayana black ta thaw yonsinduna maihau langpok thoglakadra haibagi mipai basu leire haire MLA gi machanupa yauna accident da taret sire ngasi ayuk anganbada Bengaluru ge Koramanglada ODQ3 car ama speed yang thorakpada control tawba ngamdabadage car adu tonglakpa miyoi taret sire thokdok asi ngasi ayuk pung amaga minute 13 rom tabada Koramangla ge 8 feet road thoki bane police ki pau matungina siriba singadu chahi kun amasung 13 gi marakta leiba naha sing oibada natana makhoi gi marakta Hosur constituency gi MLA su oidiba DMK ge Praka Yadav ki machanupa su laibak thiba thokdok adu da yaukre haide accident adu CCTV da ukhibagi matungina ahan bada car aduna footpath ki mathakta hapa bar sing da yairaba matung building amagi faklang da safu kan da yaiduna car adu gi mamang thangba saruk adu pungkai kaibaga loidana gari adu gi tire sing su paithokhe police ki official sing na phongdorokpagi matungina car adu gi mamang thangba saruk ta miyoi ahum amade maning thangba saruk ta miyoi mari phamduna city adu gi akoibada thauki haide makhoi amata seat belt fadabaga loinana car adu safu kan yaisinba matamda airbag sing aduna su makhoi bu ngakthokpa tawkhide haikhe makhoi taret ki manungda tarukna mafam aduda sikhibaga loinana miyoi amana hospital da laikhidawani haikhe accident thokliba car asigi VIP number plate oibasu police sing na thengnakhe asiba haksang sing adu Bengaluru ge St John's Hospital da postmortem tawkhibaga loinana adu godi police na FIR amasu register tawkhre haire Aikhoida police case laktabadage crime chathakibane gang rape accusing Mysuru gang rape case ke investigation da thamoi sokningai oiba akupa kaya khangba ngamle police source singi matungina accusing aduna makhoida phongdorokibada Mysuru da mamangda thokiba molest tawbagi thokdok sing yauna crime kaya chathakiba matungda victim sing aduna makhoigi mayokta police ta complaint amata tawkhide August kunga marida Mysuru da thokiba gang rape ki thokdok ase national headline sing oinakhe College tamlibi nupi macha amabu mahaka khangnaba nupa macha amaga chamundi chingkhongga naknaba mafam amada leiringaida accusing na singduna pukhe makhoina nupi macha asege boyfriend duda attack tawkhe amasung lupa lakh ahum ransom oina demand tawkhe police na sahi nauriba nupa macha ama yauna accuse manga thangja numita Tamil Nadu dagi phakhe hawjik police na crime adugi investigation chathare Maharashtra dagi mahi tamba lakhiba victim ase hawjik su makhatana mental trauma leiduna police na mahaki statement record tawdre adum moina mag cell phone mangkraba nupi amana chahi ani gi mamangda complaint ama tawkhiba leibana
Accusing asi yamna maning tongna chathok chasin tawbadi ngamkhide. Sourcing na hai victim singi manungda amana mobile munkhibagi miscellaneous complaint ama file tawrakpadagi police na criminal singbu detect tawba ngamkhe nupi aduna police ta sim card lawbi na ba haijarakhe. Mahakna complaint adu da handset adudi yamna manmanbana pamdre haina su palakhe. Gang rape case adugi matungda investigator singna city asi da thokiba potsai munbagi case singi akupa sing khomgathi amasung akupa singsu taisina ba honakhe. Accused singdugi manungda amana sizinaba cell phone ge IMEI number adu police na laibadu oirakhe. Police na accused singdu court puthokpaga loinana matam khara remand laukhre. Accused sing asina investigation team da gang rape victim ase police na complaint tawgadaba mande haina phongdorokhi haire. Aroibada tabiriba pumnamakpu thagatjare.